अहमद डायमंड टीवी चैनल मिजेंग ताबिरिबा ताबिरिबा सिंबु नेरमला थांजमना तराम नौचरी हौजिंग मखा चथजरकपदा लांथोकचरी ngasigi rasifal amadi matam-matamgi wafam ahanbada lanthokchari ngasigi rasifal Mesh Rasi wakal thokpa imong manung punna thau pangbana hena chawkhatpa marup mapangi mateng fangjaba numini nachananaigi kok sabadi lei leisa pakhang singi oina wakal nungai jagani Bris Rasi anam tanba amadi napal namangoi narabadi kainani nakthina naral mangjagani ingthau hanadai panglakwa thabak natana anauba thabak panganu leisa pakhang singi oina pungning fathana laikho Mithun Rasi Khoirangba amadi yetnaba khara leirasu mangbadi leiroi taptharadi wakal thokpa marup mapangi achowa mateng phangadaba leigani leisa pakhang singi oina ningjaba thongani Karkarasi kalakpa yengthiba amadi lausing ithok thoktaba numitni thenglapna nathak thongbagi mateng phangani marup mapang loinabadi kanajagani leisa pakhang singi oina hamu hamuni Singharasi nathak thongbaga muknaba amadi mikok thongba wana lei adubu aningba kharadi pangani sel thom phangjagani marup mapangna chanbigani leisa pakhang singi oina wakal nungai jagani Kanyarasi anauba amadi afawa wakalga loinana thauna leinap thau pangba yaragani yenarambasu farani hakchang su khinglani minasu thagat piragani leisa pakhang singi oina ningba thungani Dolarasi achumba amadi lausingna thabak khudeng pangnabagi upai oyu madutana mai pakadaba numitni nathak thongba amadi Huran chinthidagi chekshilu leisa pakhang singi oina wafang naradi chokani Brisik Rasi nungai bapau arapadagi kanaba fangjaba sakhangdabagi mateng lauba yaba numitni yeknaba mangkhini miyamna kalakpadi leigani leisa pakhang singi oina mari fawa watli Dhanurasi pukningna pamdumak pambadumak fangjaba yaba leire adubu noluknadi chatpatai sendong chawna fangani jingnaningai leite chin kallaba chokani leisa pakhang singi oina nungsi ba fangjai Makarasi misang watloi mina fanagani palamba sel thum phangba yaba leire afawa thabakti thauna fudokna amadi khuchaw thana panghauro leisa pakhang singi oina nushibana nushibigani Kumbarasi pau nungai batagani pukning waba kokani lai guru na chanbigani miyamna pallaga nungai jagani lausing diwatli hai singbadi saganu leisa pakhang singi oina mari fagani Aroibada minarasi anam talaga amadi wayam nganglaga naral mangjagani charang naba irang pubana matam mangani hanadagi pangba thabaktadi mangba leiroi leisa pakhang singi oina mi pangtha thajaganu Sigi matamatang Wapham da puduna laksari basna ITLF ki warep sairamda thong sabani Churachandpur gi Yangtam Lamkada leiba YPA gi General Headquarter gi holda April 18 English angani konga homdoida mifam ama pangthokre mifam do Indigenous Tribal Leaders Forum ITFFLF na sinduna pangthokibani maru oina Manipur lenga ki umang Loishangna Churachandpur District ki Protected Area Reserve Forest ki yauna wetland amasung Wildlife Sanctuary na chingbagi lamsing survey tawnaba lawkhalakpa thawrangsing imayokta nomagi oiba khana nainaba mifamduda Churachandpur District ki mairoi singi lupching village shipsing sharuk yakiba loinana intellectual sing amasung Jomi Furup Singh gidamak leiriba Furup Singna Saruk Yaki Hairi aduga mifam duda Saruk Yakiba Singna Puthok-tuna Khannakribana umang loishangna chathakigani thaurang lakliba survey asida process rail
passes leire maram asina survey tawgani haribasi illegal oiba amasung unconstitutional oiba thawongni haiduna thawong asigi mayokda khusamnana lepkani amasung mayoknagani haibani warep asi khaktana tana protected reserve forest wetland amasung wildlife sanctuary na singba piramba pata aza jamabandi singshu kaktat lagani haiba lengaki thaurang sing mayok dasu lepkani haiba sini pumnamak asigi mathakta lengakna laurak liba perep sigi matangda Churachandpur gi MLA singi oiba khongfam su mifam pangthokriba numitsidagi paraga numit tare ni manungda lauthokadabani haiba sini hoi lengaki protected reserve forest yauna wetland wildlife sanctuary na chingba area da pata jamabandi pishinba yade adubu yadaba thabak asi mari leinaba authority kharana lana tawshinba yawramle haibani tawdok asi Churachandpur district khaktagi oiba Wapham nate jing amasung tamgi district khak pumnamakta su thokpa thawdongni mamang chahida Waithaugi forest area da pata jamabandi pisilamba sing Thaubalgi deputy commissioner na order ama thoklaga kakthakki eviction tauki forest ki map samdok tuna sadok tuna pata pisilamba sing thabak tagi suspend tauki police na faraga jail da fawa tamki thabak sing asi lenga ki oina di tawfam thokpa thabak ni haujik chufam thokpa nong churaktriba asina maram oiraduna ising marang kairaktriba amasung mai hauna sagalaklabasi umang wamang koktoktuna mayeng tahalakpagi ni haibasi madi kakningai leitana chumlaba Wapham ni maram asina umang wamang sokhandana yoktuna thamba hana fivam kahelam lagasu araiba pambai sijinaduna amuk hanjinnaba honaba haibasi tangai fadaba ama oiraklibani adubu masimak lengakna mathau taba amasung laukhatpam thokpa thabaksing laukhalakpada masigi mayokta lepkani hairaklagadi Churachandpur district pu leikangla ohelakpa pambada natana chairamda thong sabani hairaktaba yaroi furup kanglup kuntra henbana leminarakliba Manipurda magi furup khaktagi khanbadi wakhal macha phi setringagi amasung na lauringagi wakhalni hairakani lengakna laukhalakpa khaktada thabakta procedural processing leiraklaga su khudom bithinduna khanghallaga ahobala hendanaba mensingadabani masidinatana hektamak lainga ki thausilgi mayokta lepkani hairakpadi chaiwatpani haibamak hairakani lengakna tawba thabaksing miyamgini asoiba aranba yawraklagana mamai chumgadabani hektamak onsinduna mayokta lepnaba changsilakanu anam talaga tokani laisa masini pujarakliba ngasigi matamgi Wapham tabiriba amadi miyeng tabiriba singbu nirmala thangjumna khurumjari